Hi, Han Motor Channel show miyang ta video ko ay no kung ipag dugi makiti darap no chari ngasi channel sida video amtang thakat chake madudi mataw karam na mobile dagi Android TV da Wi-Fi connect tawuni har matang dani adudi mayam hoji punna miyang taminarasi ado mayam da ina kay mo hong kadang tumjage madudi channel si ang si video na like share subscribe tawo ko bigano hoji mayam video si ingnarasi ꯑꯍꯥꯟꯕꯗ ꯁꯦꯠꯇꯤꯡ ꯁꯦꯇꯤꯡ ꯆꯪꯕꯤꯔꯣ ꯆꯪꯉꯅꯤ ꯑꯗꯒꯤ ꯅꯦꯠꯋꯥꯔꯛ ꯆꯪꯉꯅꯤ ꯑꯗꯨꯒ ꯋꯥꯌꯔꯂꯦꯁ ꯆꯪꯉꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯁꯦꯀꯦꯟ ꯍꯦꯟ ꯕ꯭ꯔꯥꯏꯠ ꯈꯔ ꯍꯣꯠꯁꯄꯣꯠ ꯂꯩꯈꯠꯂꯣ ꯑꯣꯟ ꯇꯧꯕꯤꯔꯅꯤ ꯕ꯭ꯔꯥꯏꯠ ꯈꯔ ꯂꯩꯈꯠꯂꯣ ꯑꯗꯒꯤ ꯅꯦꯠꯁꯨ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯡꯉꯤꯕ ꯅꯦꯠ ꯍꯥꯡꯉꯤꯕ ꯐꯣꯟꯗꯨ ꯁꯤꯗ ꯐꯪꯉꯦ CPH1701 ꯍꯥꯏꯕ ꯊꯥꯕ ꯃꯗꯜꯁꯤꯅꯤ ꯀꯅꯦꯛ ꯇꯧꯔꯒꯦ ꯁꯤꯗ ꯄꯥꯁꯋꯥꯔꯗ ꯂꯩꯈꯤꯕꯅꯦ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯍꯥꯟꯅ ꯅꯝꯕꯔꯁꯨ ꯇꯥꯅꯤ ꯄꯥꯁꯋꯥꯔꯗ ꯂꯩꯇꯕ ꯐꯣꯟ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯣꯇꯣ ꯀꯅꯦꯛ ꯂꯩꯔꯅꯤ 1 2 3 4 5 6 7 8 ꯁꯤꯗꯒꯤ ꯑꯦꯛꯖꯤꯠ ꯇꯧꯔꯅꯤ ꯕꯦꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯑꯣꯀꯦ ꯂꯩꯕ ꯆꯤꯡꯊꯔꯒ ꯑꯣꯀꯦ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯁꯦꯞ ꯂꯩꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯅꯦꯛꯇꯦꯠ ꯊꯥꯔꯛꯑꯅꯤ ꯍꯧꯖꯤꯛ ꯀꯅꯦꯛꯇꯦꯠ ꯑꯣꯏꯔꯦ ꯄꯨꯔꯥ ꯐꯨꯜ ꯕꯦꯛ ꯇꯧꯔꯅꯤ ꯌꯨꯇꯨꯕ ꯂꯩꯔꯦ ꯌꯨꯇꯨꯕ ꯆꯪꯉꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯥꯎꯖꯔ ꯆꯪꯉꯒ ꯑꯗꯨꯝ ꯅꯦꯠ ꯌꯨꯁ ꯇꯧꯔꯁꯨ ꯌꯥꯔꯦ ꯌꯨꯇꯨꯕ ꯆꯪꯉꯁꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯁꯤ ꯇꯦꯁ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯐꯪꯉꯦ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯀꯅꯦꯛ ꯇꯧꯒꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ